ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯋꯥꯌꯝꯅ ꯉꯥꯡꯕꯤ ꯄꯥꯝꯕꯤ ꯑꯍꯜ ꯑꯃꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯍꯟꯗꯛꯇ ꯌꯨꯝꯁꯤꯗ ꯃꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯩꯍꯥꯎꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯟꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯉꯥꯛ ꯆꯩꯗꯨꯅ ꯇꯧꯕꯗꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯝ ꯇꯣꯏꯅ ꯉꯥꯡꯂꯛꯂꯕꯗꯤ ꯃꯤꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯍꯥꯎ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯀꯥꯏꯗꯅ ꯇꯧꯔꯤ꯫ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯃꯃꯧꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠ ꯃꯅꯦꯝꯅꯤ ꯁꯥꯗꯅ ꯃꯈꯗꯥꯡ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯕ ꯃꯈꯩ ꯃꯃꯧꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯇꯥꯟꯅꯗꯨꯅ ꯉꯥꯡꯏ꯫ ꯂꯩꯍꯥꯎ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯀꯣꯏꯕꯗꯨꯕꯨ ꯎꯔꯣꯡ ꯁꯨꯝꯁꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯏ ꯁꯤꯠꯂꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨꯗ ꯉꯥꯡꯂꯤ꯫ ꯍꯩ ꯃꯧ, ꯅꯪꯕꯨ ꯋꯥꯏ ꯁꯤꯜꯂꯤꯕꯅꯦ ꯇꯧꯔꯤꯕꯗꯨꯕꯨ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯈꯤꯇ ꯈꯤꯛꯎꯅꯦ ꯅꯪꯕꯨ꯫ ꯎꯐꯨꯜ ꯍꯧꯕꯅ ꯌꯥꯗ꯭ꯔꯦꯅꯦ꯫ ꯅꯪꯅ ꯋꯥꯏ ꯁꯤꯜꯂꯤꯕꯅꯦ ꯇꯧꯔꯤꯗꯣ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ, ꯎꯐꯨꯜ ꯍꯧꯕꯅ꯫ ꯍꯣꯏ ꯏꯃꯥ, ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯏꯔꯦꯟꯖꯅ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯇꯝꯃꯨꯅꯦ꯫ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯈꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯊꯕꯛ ꯈꯨꯇꯧꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ꯫ ꯅꯪꯅꯅꯦ ꯈꯪꯒꯗꯕ ꯑꯃꯅ꯫ ꯇꯣꯝꯆꯥꯁꯨ ꯑꯌꯨꯛꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯧꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯅ, ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯅꯪꯅ ꯅꯈꯣꯜꯗꯨ ꯌꯥꯈꯩ ꯑꯌꯨꯛꯁꯤꯗ ꯋꯥ ꯑꯗꯨ ꯀꯟꯅ ꯉꯥꯡꯂꯤꯕꯗꯨꯕꯨ? ꯂꯝꯕꯤ ꯂꯝꯖꯥꯎꯐꯥꯎ ꯇꯥꯔꯤ ꯅꯈꯣꯜꯗꯣ ꯑꯌꯥꯛꯄꯗꯣ꯫ ꯇꯞꯅ ꯏꯪꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯨ꯫ ꯍꯦꯔꯥ, ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣꯗ꯫ ꯃꯤ ꯏꯃꯨꯡꯅ ꯊꯕꯛ ꯇꯧꯔꯤꯁꯤꯗ ꯑꯁꯣꯏ ꯁꯣꯏꯗ ꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯗꯨ ꯈꯔ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯇꯝꯃꯨꯅꯤ ꯃꯃꯥ ꯅꯪꯕꯨ꯫ ꯅꯈꯣꯜ ꯅꯋꯥꯗꯨꯅ ꯈꯔꯒ ꯌꯥꯛꯑꯦ, ꯑꯗꯨꯒ ꯑꯗꯨꯛ ꯀꯟꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯩ ꯐꯥꯎꯕꯅ ꯑꯁꯨꯛ ꯇꯥꯅꯤꯡꯗ꯭ꯔꯁꯤꯅꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯃꯧꯁꯤꯅꯁꯨ ꯇꯥꯅꯤꯡꯕ ꯍꯧꯅꯗꯦꯅ ꯉꯧꯕꯤ ꯅꯪꯕꯨ꯫ ꯑꯁ, ꯇꯥꯅꯤꯡꯗꯕꯅ ꯃꯈꯣꯏ ꯃꯄꯥ꯫ ꯑꯗꯨꯝꯅꯦ ꯅꯅꯥꯀꯣꯡꯗꯣ ꯃꯦꯟꯖꯟꯒꯦꯔ ꯀꯔꯤꯅꯣ ꯇꯥꯗꯅꯕ ꯇꯧꯔꯒ ꯂꯩꯕꯤꯔꯣ꯫ ꯑꯩꯗꯤ ꯏꯃꯧꯗ ꯌꯨꯝꯁꯤꯒꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ, ꯃꯁꯤꯗ ꯌꯥꯝ ꯐꯥꯅꯕꯤꯔꯛꯀꯅꯤ꯫ ꯃꯁꯤꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯂꯩꯍꯥꯎ ꯃꯄꯥꯜꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯗꯨꯅ ꯂꯩꯍꯥꯎ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯏ꯫ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯃꯧꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯃꯤ꯫ ꯏꯟꯁꯥꯡ ꯑꯃ ꯀꯔꯤ ꯑꯃ ꯁꯦꯝꯖꯤꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯃꯥꯅ ꯇꯧꯔꯤꯕ꯫ ꯑꯃꯨꯛ ꯃꯆꯤꯜꯗꯨ ꯉꯥꯡꯕ ꯍꯧꯏ꯫ ꯏꯕꯦꯇꯣꯝꯕꯤꯅ, ꯍꯩ ꯃꯧ, ꯅꯪꯕꯨ ꯁꯤꯡꯗꯨ ꯏꯟꯁꯤꯜꯂꯨꯅꯦ꯫ ꯆꯥꯛ ꯊꯣꯡꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯁꯤꯡꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏ ꯆꯥꯛꯑꯦꯅꯦ ꯑꯔꯦꯝꯕꯗ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯆꯥꯛꯇꯨꯕꯨ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯣ? ꯆꯦꯡꯒ ꯆꯪꯉꯝꯗꯅ ꯆꯥꯕ ꯑꯃꯨꯛ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥ, ꯆꯐꯨ ꯃꯍꯤꯕꯨꯗꯤ ꯉꯁꯥꯏꯅ ꯁꯧꯈ꯭ꯔꯕꯅꯤꯅ ꯌꯥꯅꯤꯗ꯫ ꯍꯩ, ꯅꯆꯤꯟꯗꯨ ꯈꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯗꯧ ꯁꯔꯨꯛ ꯁꯤꯡꯗꯣ ꯀꯣꯛ ꯏꯟꯁꯤꯜꯂꯨꯅꯦ꯫ ꯑꯔꯦꯝꯕꯗ ꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯛꯇꯅ ꯂꯩꯔꯦ ꯇꯧꯔꯤꯗꯣ꯫ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯥ ꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯩꯍꯥꯎ ꯇꯞꯅ ꯍꯥꯏꯖꯩ꯫ ꯄꯦꯜꯂꯕꯅꯤꯍꯦ, ꯆꯥꯛꯀꯁꯦ ꯊꯣꯡꯐꯝꯇ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯏꯅꯥꯛꯁꯤꯗ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯃꯤꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯇꯥꯅꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯒꯦ ꯍꯥꯏ ꯋꯥꯅꯤ ꯅꯠꯇꯦ ꯃꯥꯕꯨ꯫ ꯉꯥꯡꯕꯗ ꯃꯁꯥꯁꯦ ꯋꯥꯕ ꯋꯥꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ꯫ ꯈꯣꯜꯂꯩ ꯈꯣꯟꯗꯥꯁꯤꯅꯒ ꯈꯔ ꯅꯨꯡꯁꯤꯔꯗꯤ ꯐꯩ, ꯇꯥꯅꯤꯡꯗꯕꯅ ꯃꯈꯣꯟ ꯌꯥꯛꯑꯒ ꯀꯣꯛꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯟꯁꯥꯡꯁꯦ ꯃꯤꯅꯦ ꯇꯧꯔꯤꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ, ꯇꯤꯟ ꯀꯥꯡꯒ ꯌꯥꯎꯅꯤ ꯑꯃꯨꯛ꯫ ꯅꯣꯡꯒ ꯆꯨꯈꯤꯕꯅꯦ, ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯦꯝꯃꯨꯀꯣ꯫ ꯍꯣꯔꯦꯟ ꯏꯟꯁꯥꯡꯗꯒꯤ ꯇꯤꯟ ꯌꯥꯎꯔꯝꯃꯗꯤ ꯆꯥꯔꯣꯏꯍꯦ ꯑꯩꯗꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯧꯗ ꯆꯕꯦꯡ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯋꯥꯔꯕ ꯃꯥꯜꯂꯦ ꯃꯥꯁꯨ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣꯅꯦ? ꯅꯃꯧꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ? ꯑꯣ, ꯑꯩꯒꯤꯁꯤꯔꯣ? ꯏꯃꯧꯅ ꯆꯥꯛ ꯊꯣꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯁꯨꯝ ꯌꯦꯡꯉꯝꯃꯤꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛ ꯂꯥꯝꯃꯕꯣ? ꯆꯥꯛꯀ ꯂꯥꯝꯗꯦꯗ ꯑꯩꯗꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯊꯧ ꯀꯝꯇ ꯂꯩꯇ꯭ꯔꯣ? ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯃꯅꯥꯛꯀꯗꯨꯗ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯐꯝꯖꯤꯜꯂꯒ ꯁꯨꯝ ꯏꯃꯧꯗꯨꯗ ꯇꯥꯅꯗ ꯉꯥꯡꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯃꯤ ꯏꯃꯧꯁꯤ ꯇꯥꯅꯤꯡꯉꯝꯃꯔꯣꯏꯅꯦ꯫ ꯀꯔꯤꯅꯣꯗ, ꯃꯈꯣꯏ ꯃꯄꯥꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯅꯨꯄꯤ ꯋꯥꯅꯤ ꯈꯪꯗꯦ ꯅꯨꯄꯥ ꯋꯥꯅꯤ ꯈꯪꯗꯦ ꯑꯃꯨꯛ ꯌꯥꯎꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ?
ꯌꯥꯎꯁꯟꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ ꯃꯧꯗꯨꯗ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯑꯩ ꯐꯥꯎ ꯇꯥꯕꯗꯨ ꯋꯥꯔꯕꯗꯨꯅ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯀꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯗꯧꯗꯣ ꯇꯧꯔꯨꯔꯣ ꯏꯃꯧꯅ ꯆꯥꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯧꯖꯔꯁꯅꯤ ꯑꯩꯒꯤꯁꯦ ꯏꯃꯧꯁꯤꯗ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕꯒ ꯅꯠꯇꯤꯌꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯑꯁꯣꯏ ꯁꯣꯏꯗ ꯇꯥꯛꯄꯤꯔꯤꯕꯅꯤ ꯃꯈꯣꯏ ꯃꯄꯥꯅ ꯀꯔꯤ ꯈꯪꯒꯦ ꯑꯣ ꯑꯗꯨꯕꯣꯕ ꯅꯪꯅ ꯉꯥꯡꯖꯟꯕꯗꯨꯗ ꯍꯦꯟꯅ ꯅꯃꯧꯗꯣ ꯆꯥꯛ ꯊꯣꯡꯐꯝꯒ ꯑꯃꯠꯇ ꯈꯪꯂꯝꯂꯔꯣꯏꯕ ꯅꯃꯧꯗꯣ ꯆꯥꯛꯇꯣꯞꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯡꯖꯅꯕ ꯑꯗꯨꯋꯥꯏꯗ ꯐꯝꯗꯅ ꯂꯩꯔꯗ ꯆꯠꯈ꯭ꯔꯣ ꯀꯗꯥꯏꯗꯣꯝ ꯂꯩꯔꯨꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯏꯕꯦꯇꯣꯝꯕꯤꯅ ꯁꯨꯝ ꯇꯣꯏꯅ ꯃꯧ ꯑꯗꯨꯗ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯁꯨꯝ ꯉꯥꯡ ꯁꯩ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯅ ꯉꯥꯡꯕ ꯁꯛꯄꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯁꯤꯡ ꯈꯨꯝꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯁꯨ ꯃꯍꯤ ꯂꯥꯡꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯝꯕꯤꯗꯒꯤ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯇꯥꯎꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯏꯆꯦ ꯏꯇꯥꯎ ꯑꯩꯁꯤ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯀꯨꯏꯔꯦꯅꯦ ꯏꯇꯥꯎꯁꯨ ꯎꯗꯕ ꯀꯔꯝ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯈꯪꯗ꯭ꯔꯗꯤ ꯏꯇꯥꯎ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯨꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯗꯅ ꯂꯩ ꯏꯇꯥꯎ ꯅꯪꯕꯨ ꯏꯇꯥꯎꯗꯤ ꯅꯃꯧꯒ ꯐꯪꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯅꯃꯧꯅ ꯁꯦꯕꯥ ꯀꯩꯇꯣ ꯇꯧꯕꯤꯔꯝꯂꯅꯦꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯁꯨ ꯅꯆꯥꯅꯨꯄꯥꯒꯤ ꯀꯣꯛ ꯅꯃꯧ ꯑꯃ ꯊꯤꯖꯤꯟꯕꯤꯔꯣꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯃꯧꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯐꯪꯂꯗꯧꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯏꯃꯧ ꯂꯥꯛꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯀꯩ ꯑꯩꯅ ꯑꯣꯏꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯃꯧ ꯍꯦꯛꯇ ꯊꯤꯖꯤꯟꯕꯤꯔꯕ ꯀꯩ ꯍꯥꯏꯒꯦꯅꯤ ꯏꯇꯥꯎ ꯀꯥꯏꯗꯦ ꯅꯈꯨꯠ ꯆꯥꯕ ꯅꯃꯧ ꯑꯃ ꯍꯦꯛꯇ ꯊꯤꯕ ꯍꯧꯔꯣ ꯉꯁꯤꯗꯒꯤ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯀꯣꯏꯔꯧꯗꯅ ꯆꯥꯛ ꯆꯥꯁꯤ ꯏꯃꯧꯗ ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯍꯟꯒꯦ ꯍꯥꯏꯕꯨ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯏꯇꯥꯎ ꯉꯖꯥꯎ ꯑꯃ ꯂꯩꯔꯒ ꯍꯦꯛꯇ ꯂꯥꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯡꯃ ꯂꯩꯍꯥꯎꯗꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯇꯣꯝꯕꯤꯅ ꯍꯩꯃ ꯂꯩꯍꯥꯎ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯅꯥꯎꯗꯤ ꯍꯣꯏ ꯏꯆꯦ ꯅꯪꯕꯨ ꯃꯄꯥꯟꯒꯨꯗ ꯈꯔ ꯊꯣꯛꯂꯛꯎꯅꯦ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯃꯄꯥꯟꯒ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦ ꯅꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯤꯗꯨ ꯇꯟꯗ꯭ꯔꯣ ꯈꯔ ꯀꯣꯏꯊꯣꯔꯛꯑꯣ ꯑꯩꯈꯣꯏꯗꯁꯨ ꯏꯆꯦ ꯀꯔꯥꯏꯗꯒꯤ ꯃꯄꯥꯜꯒ ꯊꯣꯛꯄꯅꯣꯗ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡꯒ ꯀꯥꯟꯊꯣꯛꯄ ꯁꯪꯕ ꯅꯠꯇꯦ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯅꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯏꯅꯦꯗꯨꯅꯒ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯔꯥꯏꯗꯒꯤ ꯏꯇꯦꯡꯒ ꯄꯥꯡꯕꯤꯕꯅꯣꯗ ꯏꯆꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯇꯥꯟꯅꯗꯅ ꯉꯥꯡꯕ ꯆꯩꯕꯁꯤꯅꯤ ꯑꯁꯤ ꯅꯠꯇꯅ ꯏꯃꯥꯒꯤ ꯃꯊꯧ ꯑꯃꯠꯇ ꯂꯩꯇꯦ ꯏꯅꯦ ꯏꯕꯦꯇꯣꯝꯕꯤꯗꯨꯁꯨ ꯈꯔꯗꯤ ꯍꯦꯟꯃꯟꯕꯅꯤ ꯃꯃꯧ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯕꯁꯤꯗ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯗꯤ ꯐꯗꯧꯅꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯅꯪꯁꯨ ꯀꯨꯁꯨ ꯀꯨꯃꯦꯟꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯛꯇꯅ ꯁꯤꯟ ꯈꯨꯝꯕꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨ ꯏꯆꯦ ꯑꯩꯁꯨ ꯆꯪꯉꯒꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯏꯆꯦꯍꯣꯏꯗ ꯀꯣꯏꯔꯛꯀꯦ ꯍꯣꯏ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯕꯦꯇꯣꯝꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯆꯥ ꯃꯃꯧ ꯇꯥꯅꯕ ꯃꯑꯣꯡꯗ ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯂꯤ ꯍꯩ ꯑꯆꯧꯕ ꯃꯧ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯕꯨ ꯀꯥ ꯃꯅꯨꯡꯗ ꯁꯤꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯦ ꯅꯨꯃꯤꯠ ꯌꯨꯡꯂꯕꯁꯤꯐꯥꯎ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯔꯤꯕꯗꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯐꯥꯎ ꯑꯣ ꯁꯤꯔꯕ꯭ꯔꯥ ꯅꯣꯏꯕꯣ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯃꯃꯧꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯗꯨ ꯇꯥꯕꯗ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯐꯖꯅ ꯉꯥꯡꯉꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗ꯭ꯔꯦꯅꯦ ꯅꯪ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯗꯨꯕꯣ ꯃꯤꯅꯒ ꯇꯥꯔꯒꯀꯣ ꯁꯤꯗꯕꯨ ꯀꯔꯤꯗꯅꯣ ꯑꯩꯅ ꯐꯖꯅ ꯉꯥꯡꯗꯣꯏꯁꯤꯕꯣ ꯅꯨꯃꯤꯠꯁꯤꯅ ꯋꯥꯇꯣꯟꯗ ꯊꯦꯠꯂꯒ ꯂꯩꯔꯁꯤꯐꯥꯎ ꯍꯧꯒꯠꯀꯅꯤ ꯈꯪꯗ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎꯁꯤꯗ ꯀꯔꯤꯗꯅꯣꯏꯕ ꯑꯩꯅ ꯐꯖꯅ ꯉꯥꯡꯗꯣꯏꯁꯤꯕꯣ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯇꯝꯃꯨꯅꯦ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏꯅꯦ ꯑꯗꯨꯝꯅ ꯂꯥꯎꯗꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯈꯣꯏ ꯃꯄꯥꯅ ꯑꯣꯏꯅ ꯇꯞꯅ ꯏꯪꯅ ꯈꯣꯂꯩ ꯈꯣꯟꯗꯥ ꯅꯨꯡꯁꯤꯅ ꯉꯥꯡꯕꯤꯔꯒ ꯍꯧꯗꯣꯛꯄꯤꯔꯣꯗꯅ ꯅꯆꯥ ꯅꯃꯧꯁꯦ ꯃꯃꯥ ꯅꯪꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯔꯒ ꯂꯦꯝꯗꯦꯗꯀꯣ ꯅꯪꯁꯦ ꯏꯕꯦꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯃꯉꯥꯡꯉꯤ ꯍꯩ ꯑꯆꯧꯕ ꯅꯣꯏ ꯍꯧꯒꯠꯂꯛꯑꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯤꯒꯁꯤ ꯃꯣꯏꯗ ꯅꯠꯇꯕꯒ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇꯦꯕ ꯃꯧꯁꯤꯁꯨ ꯉꯥꯏꯔꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯐꯗꯧꯕꯩ ꯃꯥꯜꯂꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅꯅꯦ ꯄꯨꯔꯥ ꯇꯧ ꯉꯝꯕꯤꯅꯤ ꯑꯣꯏꯔꯤꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯃꯧꯁꯤꯁꯨ ꯃꯃꯥ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯃꯣꯏꯅ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯆꯔꯛꯁꯅꯤ ꯅꯪꯅ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯦ ꯅꯪꯒꯤ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤ ꯁꯣꯝꯗ ꯀꯥꯗꯅꯤ ꯑꯆꯧꯕ
ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯅꯪꯕꯨ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯤ ꯇꯥꯗ꯭ꯔꯣ ꯀꯣꯛ ꯍꯧꯒꯠꯄ ꯀꯩꯗꯧꯒꯦ ꯁꯨꯝ ꯇꯨꯝꯖꯜꯂꯒ ꯂꯩꯗꯣ ꯑꯩꯈꯣꯏꯗ ꯑꯩꯒꯤꯁꯦ ꯍꯧꯒꯠꯂꯣꯏ ꯍꯥꯏꯗꯅ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯃꯄꯥꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯒꯦ ꯌꯦꯡꯒꯦꯕ ꯑꯌꯨꯛꯁꯤꯗꯕꯨ ꯇꯟꯕꯨ ꯇꯟꯗꯦ ꯃꯥꯅ ꯇꯧ ꯁꯥꯔꯤꯁꯦ ꯇꯨꯝ ꯍꯧꯗꯣꯛꯄꯕꯨ ꯃꯤꯁꯤꯃꯤꯅ ꯌꯥꯎꯕꯁꯤ ꯃꯉꯥꯏꯅꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯏꯃꯥꯒ ꯃꯥꯟꯅꯗ ꯁꯣꯔꯣꯛ ꯀꯣꯛ ꯍꯧꯒꯠꯂꯨꯁꯦ ꯏꯃꯥꯁꯦ ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯅꯤꯕ ꯈꯔꯒ ꯉꯥꯡꯒꯜꯂꯦ ꯈꯪꯉꯗꯤ ꯅꯪꯁꯨ ꯉꯥꯡꯗꯅꯕ ꯇꯧꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯥ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯑꯩꯗꯤ ꯇꯨꯝꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯍꯧꯒꯠꯀꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯥꯏ ꯍꯧꯒꯠꯄꯤꯔꯣ ꯑꯩ ꯉꯥꯛꯇꯪ ꯍꯤꯞꯍꯧꯈꯤꯒꯦ ꯅꯪꯁꯨꯅꯦ ꯀꯨꯏꯔꯒ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯏ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯆꯞ ꯃꯥꯟꯅ ꯈꯜꯂꯛꯏ ꯁꯣꯝꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯩ ꯑꯆꯧꯕ ꯅꯣꯏꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯤ ꯀꯅꯥꯗꯅꯣ ꯃꯣꯏꯗ ꯅꯠꯇꯕꯒꯨꯝ ꯃꯅꯥ ꯃꯊꯨꯟꯗꯒ ꯍꯥꯞꯇꯤꯅꯦꯍꯦ ꯃꯅꯥꯁꯤ ꯀꯌꯥꯝꯇ ꯀꯜꯂꯤꯕꯅ ꯌꯦꯡꯉꯨꯅꯦꯁꯦ ꯑꯆꯧꯕꯁꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯇꯨꯝꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯀꯔꯤꯅꯣꯕ ꯑꯌꯨꯛꯁꯤꯗ ꯏꯃꯥꯅ ꯑꯗꯨꯝ ꯀꯟꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩ ꯃꯍꯥ ꯆꯟꯗꯥꯟ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯅꯪꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯇꯧꯗꯨꯗ ꯉꯥꯡꯕꯅꯤꯅꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯩꯁꯨ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯁꯤꯒꯤꯗꯃꯛꯄꯨ ꯇꯟꯗ꯭ꯔ ꯈꯪꯗꯦ ꯑꯌꯨꯛꯁꯤꯗ ꯆꯕꯦꯡ ꯉꯥꯡꯉꯗꯨꯝ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯃꯈꯣꯜꯁꯤꯒ ꯀꯅꯥꯒꯤ ꯊꯦꯡꯗꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯕ ꯇꯧꯗꯨꯅ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯁꯤꯗ ꯁꯟ ꯑꯀꯨꯟꯕꯤ ꯁꯥꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯅ ꯂꯩꯔꯤ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥ ꯂꯥꯛꯇꯨꯅ ꯇꯧꯅꯤ ꯍꯥꯏꯒꯦ ꯀꯅꯥꯅ ꯇꯧꯕ ꯉꯥꯏꯔꯤꯒꯦꯕꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛꯁꯤꯡꯁꯦ ꯏꯃꯥꯅ ꯇꯧꯔꯗꯤ ꯉꯁꯥꯏꯅꯕꯨ ꯂꯣꯏꯔꯅꯤꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯃꯥꯅ ꯇꯧꯕꯁꯨ ꯌꯥꯏ ꯅꯃꯧꯒꯤ ꯃꯇꯦꯡꯁꯨ ꯑꯣꯏꯅꯅꯕ ꯏꯄꯥꯒꯤ ꯑꯆꯧꯕ ꯃꯗꯨꯃꯛ ꯍꯥꯏꯕ ꯌꯥꯏ ꯍꯦ ꯅꯃꯥꯁꯦ ꯏꯁ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯉꯨꯗꯦ ꯏꯆꯥꯗꯤ ꯅꯨꯄꯤ ꯃꯤꯆꯪꯗꯒ ꯋꯥꯒꯥꯏꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯈ꯭ꯔꯦꯗ ꯉꯥꯡꯕ ꯅꯨꯄꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯕꯩ ꯅꯠꯇꯦꯗ ꯏꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯈꯔ ꯇꯧꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯀꯌꯥꯗꯨꯝ ꯌꯦꯡꯉꯨ ꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯏꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯥ ꯃꯁꯤ ꯏꯟꯁꯤꯜꯂꯝꯒꯅꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯩ ꯈꯪꯉꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦꯃꯤ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯑꯩ ꯏꯃꯥꯒ ꯉꯥꯡꯅꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯊꯕꯛ ꯆꯠꯄꯒ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯉꯥꯡꯍꯧꯈꯤꯗ꯭ꯔꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯁꯨ ꯅꯨꯄꯤꯁꯤꯗ ꯄꯨꯡꯆꯣꯡ ꯍꯦꯛ ꯆꯨꯝꯈꯤꯗꯀꯣ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤ ꯇꯧ ꯉꯝꯕꯤ ꯉꯥꯛꯇ ꯃꯃꯥ ꯅꯪ ꯋꯥꯀꯥꯏ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯪ ꯑꯩꯒꯤ ꯆꯩꯁꯨꯁꯤꯅꯅꯦ ꯅꯌꯥꯡ ꯂꯦꯡꯗꯨꯗ ꯀꯟꯊꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯆꯪꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯁ꯭ꯋꯥꯏꯗ ꯏꯔꯦꯟꯁꯤꯗ ꯄꯣꯊꯥꯒꯦ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯕꯦꯇꯣꯝꯕꯤ ꯑꯌꯨꯛꯀꯤ ꯆꯥꯒꯗꯨ ꯃꯕꯨꯛ ꯀꯥꯏꯕ ꯃꯈꯩ ꯆꯥꯔꯒ ꯕꯤꯅꯥ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯍꯟꯗꯛꯇ ꯂꯥꯛꯄꯤ ꯕꯤꯅꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨꯗ ꯑꯃꯨꯛ ꯇꯨꯀꯥ-ꯇꯨꯀꯤ ꯊꯤꯗꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯕꯤꯅꯥꯁꯨ ꯏꯕꯦꯇꯣꯝꯕꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯍꯩ ꯕꯤꯅꯥꯒꯤ ꯃꯃꯧ ꯅꯨꯄꯤꯌꯥ ꯅꯪꯅ ꯋꯥꯏ ꯇꯩꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯏ ꯈꯨꯇꯩ ꯂꯥꯛꯇꯩꯅꯣꯅꯦ ꯃꯍꯤꯗꯨꯕꯨ ꯑꯗꯨꯝ ꯂꯥꯡꯉꯤꯕꯗꯨꯕꯣ ꯃꯤꯒ ꯅꯥꯟꯊꯨꯗꯅ ꯃꯈ꯭ꯋꯥꯡꯒ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦꯅꯦ ꯅꯌꯨꯝꯗꯒꯤ ꯀꯔꯤꯝꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯅꯦ ꯅꯪꯕꯣ ꯍꯣꯏꯅꯦ ꯇꯁꯦꯡꯕꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯩꯔꯤꯕ ꯋꯥꯏꯗꯨ ꯀꯩꯁꯨ ꯍꯦꯟꯅ ꯃꯍꯤ ꯂꯥꯡꯗꯨꯕꯒꯤ ꯅꯠꯇꯦ ꯏꯕꯦꯇꯣꯝꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯥꯡꯗ ꯃꯤꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯎꯕꯗ ꯃꯥꯅ ꯉꯥꯛꯁꯩ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯃꯌꯨꯝꯗ ꯃꯃꯧꯗ ꯇꯧꯕ ꯃꯑꯣꯡꯗꯨ ꯇꯧꯔꯤꯕꯅꯤ ꯑꯣꯍꯣ ꯑꯗꯨꯃꯥꯏꯅ ꯅꯩꯗꯨꯅ ꯇꯩꯌꯨꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯍꯤꯗꯨ ꯂꯥꯡꯗ꯭ꯔꯦꯗꯅ ꯏꯕꯦꯇꯣꯝꯕꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯍꯩꯖꯗꯗꯅ ꯇꯧꯖꯔꯤꯕꯅꯤꯗ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯍꯩꯖꯔꯛꯁꯅꯤꯗ ꯕꯤꯅꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯋꯥꯗꯤ ꯅꯧꯔꯤꯉꯩꯁꯤꯗ ꯅꯃꯧꯁꯦ ꯃꯈꯨꯠ ꯆꯥꯅ ꯋꯥꯔꯛꯑꯣ ꯁꯤꯗ ꯂꯩꯍꯩ ꯍꯧꯖꯤꯛꯇꯒꯤ ꯅꯋꯥꯡ ꯍꯜꯂꯕꯗꯤ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯅꯊꯛ ꯀꯥꯔꯛꯀꯦꯗꯅꯤ 이베토미 낭부 와도 딱나가고 있니 미 이모시 따라가 뭐 그냥 칸키니에바 그랑 나한테 юм시 라고다 가이리버니 에라가 따닝따 스누 까이노 따라가 까이도르게 까리 아까이버 야우게 아이나 하리시다 아싱바 ngaktane aina harise hoine akaibabu디 yaudeba ado mi nauribani나 mapukning nungsikini haiwani tapna gangoba binai bema nangama namong bisi yam kibra kaino namong piki wa hayade nang tawriba ibetombi nangbu wado khra tapna ngangoi mi nangsidi odok wakal takidri he hanu thangsida mi imausia lakpo kuidribanina wado haininglabasu hekta haibado mi nungai khiroi tawbani ho pharese numisu tasilakadore aisu salage aikhoidine imong nupiduna saka loiramra khangponte
ꯊꯕꯛꯀ ꯐꯥꯈ꯭ꯔꯕ ꯍꯥꯏꯅꯕꯒ ꯅꯥꯏꯗꯦ ꯃꯥꯅ ꯁꯠ ꯁꯠ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯀꯅꯤ ꯑꯩ ꯆꯠꯂꯦ ꯏꯕꯦꯇꯣꯝꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯆꯠꯈꯤꯕ ꯏꯕꯦꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯕꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤ ꯐꯝꯕꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯍꯧꯖꯤꯛꯇ ꯆꯠꯈꯤꯅꯤ ꯃꯌꯨꯝꯗ ꯃꯃꯧꯗ ꯃꯣꯟꯁꯤꯟꯗꯨꯅ ꯃꯧꯋꯥ ꯍꯧꯖꯤꯛ ꯅꯅꯦꯅ ꯍꯥꯏꯔꯝꯃꯤꯗꯣ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ ꯃꯥꯗꯤ ꯃꯁꯥꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗ ꯉꯥꯡꯗꯅ ꯂꯩꯔꯕꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯗꯣ ꯏꯃꯧꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯇꯧꯗꯧ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ ꯏꯃꯥꯁꯨ ꯆꯥꯛꯁꯪꯗ ꯏꯟꯁꯥꯡꯒ ꯁꯦꯝꯂꯝꯃꯒꯦ ꯁꯣꯝꯗꯅ ꯏꯕꯦꯇꯣꯝꯕꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯕ ꯀꯥꯟꯗꯨꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯅꯤ ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯌꯨꯝꯗꯣ ꯃꯩꯒ ꯏꯃꯝꯃꯝꯗꯨ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛ ꯃꯌꯥꯗꯨ ꯀꯥꯊꯣꯛꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯍꯩ ꯃꯧꯋꯥ ꯃꯁꯤꯒꯤ ꯃꯧꯁꯤꯗ ꯇꯥꯔꯣꯏꯗꯕꯅꯤ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦꯕ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯃꯩꯁꯤ ꯁꯨꯈꯠꯀꯅꯤ ꯈꯪꯗꯦꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯤꯗ ꯏꯆꯥꯏ ꯆꯈꯥꯏꯔꯗꯅ ꯋꯥꯏꯒ ꯇꯥꯁꯟꯗ꯭ꯔꯤ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅꯗꯤ ꯍꯧꯖꯤꯛꯇ ꯕꯤꯅꯥ ꯍꯣꯏꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯕꯛ ꯐꯕꯤꯅꯤ ꯀꯥꯏꯅ ꯊꯥꯒꯠꯂꯝꯃꯤꯕ ꯑꯁ ꯏꯃꯨꯡꯒꯁꯤꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡꯁꯤ ꯃꯉꯥꯏ ꯄꯨꯡꯃꯝ ꯃꯝꯂꯤꯕ ꯑꯝꯇ ꯎꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯍꯥꯎꯗꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯣꯕꯦ ꯆꯪꯂꯛꯏ ꯏꯕꯦꯇꯣꯝꯕꯤ ꯃꯃꯧ ꯎꯕꯗ ꯍꯩ ꯃꯧꯋꯥ ꯅꯪꯅ ꯀꯔꯥꯏꯗꯕꯨ ꯆꯠꯂꯨꯔꯤꯅꯣ ꯍꯧꯖꯤꯛꯇ ꯌꯨꯝꯁꯤꯗ ꯍꯜꯂꯛꯏꯁꯤ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯒꯦꯕ ꯏꯃꯥ ꯑꯩꯗꯣ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯂꯨꯕꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯩꯊꯦꯜ ꯆꯠꯅꯤꯡꯉꯥꯏ ꯃꯇꯝꯒ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯅꯦ ꯉꯁꯥꯏꯈꯩ ꯅꯪꯕꯨ ꯀꯩꯗꯧ ꯂꯩꯒꯦꯕ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯉꯁꯥꯏꯗꯒꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯁꯦ ꯀꯥꯊꯣꯛꯄꯥꯎ ꯁꯪꯕ ꯅꯠꯇꯤꯌꯦ ꯆꯥꯛꯁꯪꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯀꯔꯤ ꯏꯟꯁꯥꯡ ꯂꯩꯒꯦ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯏꯟꯁꯥꯡ ꯂꯩꯔꯝꯗꯕꯒꯤ ꯁꯤꯐꯥꯎ ꯍꯣꯕꯦ ꯆꯦꯜꯂꯒꯅꯦ ꯂꯩꯔꯨꯔꯤꯕꯁꯤ ꯐꯅ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯗꯨꯅꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯠꯂꯨꯕꯗꯤ ꯀꯩꯗꯧꯒꯦ ꯑꯃꯝ ꯃꯊꯦꯡꯗ ꯅꯨꯄꯤ ꯅꯪꯅ ꯀꯩꯊꯦꯜꯗꯒ ꯆꯠꯂꯗꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯏꯃꯥꯟ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯧꯖꯤꯛꯇ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯋꯥꯈꯜ ꯇꯥꯕꯤ ꯏꯅꯦꯝꯒ ꯑꯃꯨꯛ ꯁꯥꯕꯤꯔꯅꯨꯗ ꯏꯇꯦꯡꯗꯤ ꯁꯝꯅ ꯑꯃ ꯐꯩ ꯑꯃ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯕꯗ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯊꯥꯖꯅꯤꯡꯗꯕꯅ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯀꯣ ꯃꯁꯤ ꯃꯅꯦꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯈꯟꯕꯒꯤ ꯃꯍꯨꯠ ꯃꯁꯤꯜꯂꯁꯦ ꯍꯥꯟꯅ ꯈꯨꯝꯗꯨꯒꯤ ꯍꯦꯛꯇ ꯀꯥꯔꯒ ꯂꯩꯔꯦ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯈꯨꯝꯅꯕ ꯊꯕꯛꯇꯤ ꯏꯃꯥꯅ ꯁꯨꯝ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯍꯩ ꯆꯤꯡꯒꯟꯕꯤ ꯅꯪꯅ ꯆꯠꯊꯣꯛꯂꯕꯅꯤꯅ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯌꯨꯝꯗ ꯃꯩ ꯁꯨꯈꯠꯄꯤꯅꯕ ꯂꯩꯇ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯦꯅꯦ ꯃꯧ ꯇꯧ ꯉꯝꯕꯤ ꯅꯪꯕꯣ ꯍꯣꯏ ꯌꯨꯝꯁꯤꯗ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯀꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯩꯗꯨ ꯁꯨꯈꯠꯄꯗꯤ ꯀꯩ ꯀꯥꯏꯒꯦ ꯉꯁꯥꯏꯅ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯒ ꯀꯔꯥꯏꯗ ꯀꯔꯤ ꯉꯥꯡꯁꯤꯒꯦ ꯈꯜꯂꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯩꯅꯁꯨ ꯁꯨꯈꯠꯂꯝꯃꯗꯤ ꯏꯃꯨꯡꯁꯦ ꯉꯥꯜꯂꯝꯃꯅꯤ ꯅꯠꯇꯦ ꯑꯩꯅꯁꯨ ꯉꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯨ ꯏꯃꯥꯗꯤ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤꯝꯇ ꯄꯥꯏꯕ ꯁꯣꯛꯄ ꯌꯥꯗꯕ ꯃꯤꯔꯕ ꯀꯩꯝꯇ ꯇꯧꯕ ꯌꯥꯗꯕ꯭ꯔꯕ ꯏꯃꯥꯗꯤ ꯃꯁꯤꯜ ꯑꯁꯤ ꯑꯣꯟꯈꯠꯇꯅ ꯈꯨꯝꯃꯤ ꯍꯥꯏꯋꯥꯅꯤ ꯀꯌꯥꯗ ꯀꯜꯂꯤꯕ ꯃꯁꯤꯡꯗꯨ ꯌꯦꯡꯉꯨꯅꯦ ꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯂꯩꯀꯥꯏꯁꯤꯗ ꯅꯪꯗꯅ ꯇꯧꯕ ꯃꯧ ꯑꯅꯤ ꯁꯨꯔꯝꯃꯣꯏꯍꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗꯁꯨ ꯏꯃꯥꯗꯧꯅ ꯇꯧꯕ ꯃꯅꯦꯝ ꯑꯝꯇ ꯌꯥꯎꯗꯦ ꯃꯤꯒꯤꯗꯤ ꯃꯃꯧꯒꯤ ꯃꯇꯦꯡꯒ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯗꯅ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯀꯔꯥꯏꯗ ꯀꯔꯤ ꯉꯥꯡꯁꯤꯒꯦꯅ ꯃꯀꯣꯛꯁꯤꯗ ꯈꯜꯂꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯩ ꯄꯥꯅꯕꯒ ꯉꯝꯖꯗꯦꯀꯣ ꯃꯁꯤꯜ ꯑꯁꯤ ꯀꯅꯥꯒꯤ ꯈꯨꯀꯜ ꯅꯠꯇꯦꯀꯣ ꯃꯇꯥꯡ ꯑꯗꯨꯗ ꯑꯆꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯌꯥꯁꯪꯂꯕꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯝꯕꯗꯨꯗ ꯑꯆꯧꯕꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦꯀꯥꯟꯁꯤꯗꯕꯨ ꯅꯣꯏꯕꯨ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯃꯇꯝꯒꯁꯦ ꯏꯃꯥ ꯅꯣꯏꯅꯤꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯆꯤꯡ ꯀꯥꯡꯖꯩ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯨ ꯍꯩ ꯏꯕꯨꯡꯉꯣ ꯅꯇꯨ ꯆꯤꯡꯒꯟꯕꯤꯁꯦ ꯈꯔ ꯋꯥꯔꯛꯑꯣ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯃꯤꯅ ꯄꯥꯅꯕ ꯉꯝꯕ ꯆꯤꯟ ꯅꯠꯇꯦ ꯀꯅꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯈꯨꯀꯟ ꯑꯃꯅꯤ ꯃꯁꯤ ꯌꯥꯝ ꯇꯧꯕ ꯉꯝꯁꯤꯜꯂꯛꯏꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥꯅ ꯆꯤꯟ ꯀꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯕ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯅꯄꯥ ꯊꯥꯡꯗꯕ ꯃꯆꯥ ꯅꯪ ꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡꯁꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤꯁꯦ ꯋꯥꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯆꯩꯉꯥꯡ ꯇꯧꯗꯣꯔꯤꯁꯤꯕꯣ ꯃꯔꯝ ꯂꯩꯇꯅ ꯀꯃꯥꯏꯅ ꯆꯩꯗꯣꯏꯅꯣ ꯃꯤꯕꯨ ꯍꯦꯛꯇ ꯄꯪꯆꯩ ꯆꯩꯕ ꯌꯥꯕ ꯍꯩ ꯑꯆꯧꯕ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯗ ꯑꯣꯟꯈꯠꯇꯅ ꯈꯨꯝꯂꯤꯕꯁꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯌꯨ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ ꯒꯙꯥ ꯆꯥꯎ ꯍꯣꯏ ꯏꯃꯥꯁꯨ ꯑꯩꯅ ꯆꯤꯟ ꯈꯨꯝꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯆꯒꯠ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯈꯠꯅꯕ ꯍꯧꯕꯤꯔꯛꯀꯅꯣꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯩꯍꯥꯎ ꯅꯣꯏꯕꯨ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯅꯧ ꯀꯩꯗꯧꯒꯦ
ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯣꯏꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯗ꯭ꯔꯣ ꯊꯕꯛꯅ ꯈꯔ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯌꯨꯝ ꯌꯧꯔ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯧ ꯌꯥ ꯑꯃꯨꯛ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯃꯥ ꯂꯩꯔꯝꯃꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗꯅꯤ ꯂꯩꯍꯥꯎ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯇꯥ ꯑꯩ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯆꯈꯤꯁꯅꯤꯀꯣ ꯅꯨꯄꯤ ꯅꯪꯁꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯤ ꯃꯁꯥꯒꯤ ꯈꯔ ꯉꯥꯡꯒꯜꯂꯤ ꯆꯩꯒꯜꯂꯤ ꯈꯪꯉꯗꯤ ꯅꯪꯁꯨ ꯏꯃꯥꯒ ꯃꯥꯟꯅꯗꯕꯤꯗ ꯂꯩꯒꯦ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯅꯪꯁꯨ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯃꯦ ꯈꯨꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯈꯨꯝꯅꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯁꯨꯝ ꯇꯥꯟꯅꯗꯅ ꯉꯥꯡꯉꯤꯁꯦ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯅꯥꯅꯁꯨ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯗ ꯅꯣꯡꯃꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯇꯦꯡꯗꯤ ꯀꯔꯤꯝꯇ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯅ ꯊꯕꯛ ꯇꯧꯕ ꯎꯔꯒꯅ ꯁꯨꯝ ꯇꯥꯟꯅꯗꯅ ꯉꯥꯡꯉꯗꯤ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯏꯃꯥꯁꯤ ꯃꯁꯥꯒꯤ ꯈꯔ ꯉꯥꯡꯒꯜꯂꯤ ꯈꯪꯉꯗꯤ ꯅꯪꯁꯨ ꯈꯔ ꯀꯣꯛ ꯇꯥꯁꯤꯟꯅꯔꯨꯔꯅꯨ ꯍꯣ ꯇꯥꯁꯤꯟꯅꯗꯕꯗꯣ ꯉꯝꯗꯤꯌꯦ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯧꯒꯠꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯑꯁ ꯌꯥꯔꯤꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ ꯑꯩ ꯍꯌꯦꯡ ꯉꯟꯇꯥ ꯊꯕꯛ ꯆꯠꯇꯣꯏ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈꯤ ꯏꯕꯦꯇꯣꯝꯕꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯁꯝ ꯈꯣꯏꯔꯤ ꯇꯧꯕꯗꯨꯕꯨ ꯍꯥꯠꯂꯤ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯎꯕꯗ ꯍꯅꯨꯊꯪꯁꯤꯗ ꯃꯀꯤ ꯁꯦꯝꯕꯁꯤꯕꯨ ꯄꯛꯇꯤ ꯌꯥꯎꯊꯣꯛꯅ ꯄꯛꯈꯤꯗ꯭ꯔꯦꯗ ꯃꯃꯥ ꯈꯤꯠ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯀꯔꯤ ꯊꯣꯛꯏꯅ ꯉꯪꯖ ꯁꯥꯔꯤꯅꯣ ꯃꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤꯗ ꯀꯩꯁꯨ ꯂꯥꯞꯅꯒ ꯆꯠꯇꯧ ꯅꯠꯇꯦ ꯃꯃꯥ ꯅꯪꯕꯨ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯀꯣꯏꯗ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯗꯅ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯅꯦ ꯑꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅ ꯀꯩꯗꯧ ꯇꯧꯔꯨꯅꯤꯒꯦ ꯃꯧ ꯂꯩꯔꯤꯁꯤꯗꯤ ꯃꯧꯁꯤꯅ ꯑꯗꯨꯝ ꯇꯧꯖꯅꯤ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯕꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯧꯁꯤꯅ ꯇꯥꯔꯗꯤ ꯑꯃꯨꯛ ꯈꯠꯅꯒꯦ ꯍꯥꯏꯔꯗꯤ ꯃꯧꯁꯤꯁꯨ ꯍꯥꯟꯅꯗꯤ ꯐꯅ ꯐꯒꯨꯝ ꯇꯧꯔꯝꯕꯅꯤ ꯅꯪꯅ ꯇꯝꯕꯤꯗꯅ ꯅꯪ ꯂꯧꯗꯅꯅꯦ ꯃꯆꯤꯟ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯟꯈꯠꯂꯛꯏ ꯃꯥꯁꯨ ꯃꯅꯦꯝ ꯂꯧꯗꯅ ꯍꯦꯔꯥ ꯇꯥꯅꯤꯡꯗꯦꯗ ꯃꯈꯣꯏ ꯃꯄꯥ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯃꯄꯥꯝꯗꯒꯤ ꯀꯜꯂꯛꯄ ꯃꯆꯤꯜ ꯑꯁꯤ ꯑꯩ ꯂꯧꯗꯅ ꯀꯜꯂꯤꯅꯤ ꯀꯥꯏꯗꯨꯗꯤ ꯀꯩꯅꯣꯗ ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯀꯔꯝꯍꯥꯏꯅ ꯇꯥꯅꯤꯡꯅꯤꯒꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯍꯥꯎꯗꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯕꯥꯕꯥ ꯑꯩ ꯏꯄꯥꯝ ꯐꯥꯎꯗ ꯆꯠꯆꯔꯨꯈꯤꯒꯦ ꯀꯔꯤꯒꯤ ꯅꯄꯥꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯅꯄꯥꯝ ꯆꯠꯄꯕꯨ ꯍꯥꯟꯅ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯆꯠꯂꯝꯗꯥꯏꯁꯤ ꯆꯠꯂꯨꯒꯦꯗꯤ ꯀꯔꯤꯅꯣ ꯌꯨꯝꯁꯤ ꯅꯪꯅ ꯄꯥꯜꯂꯕ꯭ꯔꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯏꯃꯥꯅ ꯀꯔꯥꯏꯗꯒꯤꯅꯣ ꯃꯔꯤ ꯂꯩꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯏꯗꯨꯕꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅꯤ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯕꯗꯤ ꯍꯥꯟꯅ ꯍꯥꯏꯗꯧꯕ ꯈꯪꯂꯕ꯭ꯔꯥ ꯃꯃꯥ ꯌꯥꯔꯦ ꯇꯨꯃꯤ ꯂꯩ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯨ ꯍꯣꯏ ꯄꯥꯕ ꯍꯦ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯔꯤ ꯈꯠꯅꯕ ꯍꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯃꯥ ꯑꯩꯅ ꯇꯣꯛꯑꯣ ꯃꯈꯥ ꯇꯥꯔꯅꯣꯏꯔꯗꯤ ꯀꯣꯛ ꯇꯣꯛꯎꯗꯅ ꯃꯧ ꯅꯪꯁꯨ ꯆꯠꯅꯤꯗꯨ ꯆꯠꯂꯨꯔꯨ ꯌꯥꯔꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯑꯗꯨꯝ ꯏꯀꯥꯏꯈ꯭ꯔꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯂꯩꯍꯥꯎꯁꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯝ ꯊꯣꯛꯈꯤ ꯃꯄꯥ ꯅꯃꯧꯁꯤ ꯅꯪꯅ ꯁꯨꯝ ꯅꯋꯥꯡ ꯍꯟꯗꯧꯔꯤꯌꯦ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ ꯃꯆꯣꯏ ꯉꯥꯡ ꯂꯩꯍꯥꯎ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯇꯔꯨꯕꯤꯅ ꯍꯩꯃ ꯏꯆꯥ ꯂꯥꯛꯏꯗꯅ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯒ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ ꯅꯪꯕꯨ ꯄꯣꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯕꯣ ꯏꯃꯥ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯂꯥꯛꯏꯕꯖꯥꯠꯅꯤ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯁꯤꯔ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯏꯆꯥꯕꯣ ꯑꯆꯧꯕꯒ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯕ ꯅꯪꯕꯣ ꯀꯥꯏꯗꯩꯅꯣ ꯏꯃꯥ ꯃꯈꯣꯏ ꯇꯥꯒ ꯈꯠꯅꯕꯒꯤ ꯆꯩꯅꯕꯒꯤ ꯋꯥꯒ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯏꯅꯦꯝꯅꯤ ꯍꯥꯏꯗꯨꯅ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯣ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯍꯧꯖꯤꯛꯇꯁꯨ ꯈꯠꯅꯔꯝꯃꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯗꯨꯕꯨꯕ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯇꯝꯃꯨ ꯋꯥꯔꯤꯗꯣ ꯀꯅꯥꯒꯤ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤ ꯃꯗꯨꯗ ꯏꯅꯦꯝꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯥꯡꯒꯪꯕꯤ ꯃꯥꯟꯕꯤꯗꯨꯅ ꯃꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯇꯥꯟꯅꯗꯅ ꯉꯥꯡꯗꯨꯒꯤ ꯆꯩꯗꯨꯒꯤ ꯑꯗꯗꯤ ꯀꯅꯥꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯊꯕꯛ ꯑꯝꯇ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯛ ꯉꯥꯡꯖꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯅꯦꯝꯅ ꯅꯪ ꯅꯨꯡꯁꯤꯗꯅ ꯉꯥꯡꯉꯤꯅꯦ ꯑꯍꯜ ꯑꯣꯏꯕꯒꯤ ꯉꯥꯡꯉꯁꯨ ꯃꯥꯒꯤ ꯈꯨꯡꯒꯪ ꯆꯉꯥꯡꯗꯨꯗꯤ ꯍꯦꯃꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯇꯦꯡ ꯈꯖꯤꯛ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯍꯜꯂꯛꯑꯒꯅ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯗꯣꯏꯒꯤ ꯃꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯅꯦꯝꯗꯨꯅ ꯉꯥꯡꯂꯤꯕꯗꯣ
ꯅꯪꯕꯨ ꯐꯅꯤꯡꯕꯒꯤ ꯉꯥꯡꯂꯤꯕꯅꯤꯅꯦ ꯃꯗꯨꯗ ꯅꯪꯅ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯗꯧ ꯅꯠꯇꯦꯕ ꯑꯁ ꯑꯩꯅ ꯐꯅ ꯍꯥꯏꯔꯁꯨ ꯏꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯅ ꯂꯩꯔꯅꯤ ꯏꯃꯥꯁꯨ ꯁ꯭ꯋꯥꯏꯗ ꯉꯥꯡꯅ ꯂꯩꯍꯧꯔꯣ ꯑꯩ ꯀꯥꯗ ꯆꯪꯉꯒ ꯇꯨꯝꯕ꯭ꯔꯥ ꯀꯩꯅꯣꯝꯇ ꯇꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯩꯍꯥꯎ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯈꯤꯁꯦꯃꯤ ꯁꯣꯝꯗꯅ ꯏꯕꯦꯇꯣꯝꯕꯤ ꯃꯤ ꯎꯁꯣꯞ ꯃꯐꯝ ꯑꯗꯨꯗ ꯑꯍꯜꯅꯤ ꯁꯥꯗꯅ ꯃꯈꯨꯠꯇꯤ ꯌꯥꯎꯗꯕꯤ ꯃꯤꯅ ꯇꯧꯔꯤꯕꯗꯨꯗ ꯄꯥꯟꯅꯔꯤ ꯍꯩꯔꯥꯗꯤꯌꯥ ꯅꯪꯅ ꯁꯤꯡꯖꯨ ꯃꯆꯜ ꯁꯣꯏꯔꯤꯅꯦ ꯇꯧꯔꯤꯕꯗꯣ ꯄꯧꯃꯜꯂꯤꯅꯦ ꯈꯔ ꯀꯨꯞꯅ ꯁꯣꯏꯌꯨꯅꯦ ꯅꯪꯕꯣ ꯁꯖꯤꯛ ꯁꯣꯏꯕꯗꯨ ꯃꯉꯥꯏꯔꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯏꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯨꯞꯅ ꯁꯣꯏꯔꯗꯤ ꯌꯥꯔꯣꯏꯗ ꯀꯥꯏꯗꯩꯅꯣ ꯁꯤꯡꯖꯨ ꯃꯆꯜ ꯂꯥꯏꯁꯤꯗꯤꯅꯦ ꯀꯨꯞꯅ ꯁꯣꯏꯔꯤꯈꯩ ꯍꯥꯎꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯅ ꯔꯥꯙꯦ ꯅꯪꯕꯨ ꯈꯔ ꯀꯨꯞꯅ ꯁꯣꯏꯌꯣꯏ ꯃꯤ ꯏꯅꯦ ꯑꯩꯅ ꯁꯣꯏꯔꯤꯁꯤ ꯄꯧꯃꯜꯂꯦ ꯍꯥꯏꯔꯗꯤ ꯏꯅꯦ ꯑꯣꯏꯅ ꯑꯝꯇ ꯁꯣꯏꯔꯨ ꯂꯥꯛꯑꯣꯁꯤ ꯁꯣꯏꯕꯤꯔꯣ ꯂꯥꯛꯑꯣ ꯁꯤ ꯏꯅꯦ ꯑꯣꯏꯅ ꯁꯣꯏꯕꯤꯔꯣꯕ ꯑꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯣꯏꯗꯣꯔꯤꯕ ꯅꯪꯅ ꯇꯧꯔꯤꯗꯨꯗꯨ ꯄꯧꯃꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯧꯒꯦꯔꯥ ꯄꯧꯔꯣꯏꯔꯥ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯈꯤꯠ ꯄꯥꯟꯅꯕꯤꯔꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯝꯇ ꯍꯩꯔꯥꯗꯦ ꯅꯆꯤꯟꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯏꯅꯦ ꯁꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯂꯩꯒꯦꯗꯨ ꯈꯜꯂꯨꯅꯦ ꯅꯪꯕꯣ ꯌꯥꯔꯦ ꯏꯅꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯒ ꯈꯪꯖꯅꯤꯡꯗ꯭ꯔꯦ ꯏꯅꯦꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯉꯥꯡꯍꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯔꯛꯑꯅꯨ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦꯕ ꯅꯥꯀꯟꯗꯒꯤ ꯃꯧ ꯑꯃꯅ ꯔꯥꯙꯦꯗ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯔꯥꯙꯦ ꯅꯪꯁꯨ ꯑꯍꯜꯁꯤꯒ ꯃꯥꯟꯅꯔꯤꯁꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯇꯥꯔꯨꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡ ꯂꯩꯖꯅꯤ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯂꯁꯤ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯁꯤꯡꯒꯟꯕꯤ ꯑꯐꯥꯎꯕꯤ ꯉꯥꯛꯇ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤꯅꯦ ꯑꯍꯜ ꯑꯃꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯆꯤꯟ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯪꯒꯠꯅ ꯐꯥꯎ ꯌꯦꯡꯖꯗꯦ ꯃꯣꯏ ꯑꯁꯨꯃꯥꯏꯅ ꯆꯤꯟꯒ ꯈꯨꯝꯖꯤꯜꯂꯛꯆꯔꯛꯇꯦꯀꯣ ꯑꯩꯈꯣꯏ ꯇꯧꯖꯔꯛꯇꯦꯕ ꯔꯥꯙꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯗꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯏꯁ ꯑꯁꯤ ꯍꯥꯏꯔꯤꯁꯤ ꯇꯥꯔꯤꯗꯅ ꯃꯆꯤꯟꯒ ꯈꯨꯝꯖꯗꯤ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛꯇꯣ ꯊꯣꯡꯒ꯭ꯔꯥꯗ ꯅꯝꯁꯤꯜꯂꯦꯌꯦ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯅ ꯁꯤꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏ ꯍꯥꯏꯕꯅꯤ ꯇꯧꯔꯝꯅꯤ ꯏꯕꯦꯝꯃ ꯑꯁꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯒ ꯈꯠꯅꯩ ꯍꯥꯏꯔꯤꯁꯤꯅꯤ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯃꯧ ꯅꯨꯄꯤꯗꯨꯒ ꯈꯠꯅꯔꯝꯅꯤ ꯏꯕꯦꯝꯃ ꯑꯩ ꯑꯣꯏꯔꯁꯨ ꯈꯠꯅꯅꯤ ꯃꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤꯀꯣ ꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯒ ꯃꯀꯣꯛ ꯉꯥꯎꯃꯜꯂꯤ ꯍꯥꯏꯗꯅ ꯂꯨꯈꯥꯛ ꯑꯗꯨ ꯀꯣꯟꯅ ꯐꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯅꯤ ꯃꯥꯁꯨ ꯃꯤꯀꯞ ꯈꯔꯗꯤ ꯇꯨꯝꯊꯔꯨꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯛꯏ ꯍꯩ ꯃꯧ ꯅꯪ ꯇꯥꯔꯕ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯕꯣ ꯂꯩꯍꯥꯎꯁꯨ ꯃꯥꯒꯤ ꯀꯥꯗ ꯎꯏꯔꯨꯝ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤ ꯃꯅꯦꯝꯒꯤ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯃꯤꯠ ꯁꯤꯡꯏ ꯍꯩ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯀꯩꯅꯣ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯠꯇꯦ ꯅꯪꯅ ꯅꯊꯤꯕꯣꯡ ꯆꯥꯛ ꯇꯣꯛꯂꯒ ꯂꯨꯈꯥꯛ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤꯁꯤ ꯀꯅꯥ ꯂꯥꯛꯑꯒ ꯐꯦꯡꯅꯤ ꯍꯥꯏꯗꯅ ꯅꯝꯁꯤꯜꯂꯤꯕ ꯂꯨꯈꯥꯛꯅꯣ ꯏꯃꯥ ꯑꯩꯁꯤ ꯀꯣꯛ ꯉꯥꯎꯃꯟꯗꯅ ꯉꯥꯏꯍꯥꯛꯇ ꯍꯤꯞꯄꯨꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯂꯨꯈꯥꯛꯁꯤꯕꯨꯗꯤ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯐꯦꯡꯉꯒꯦ ꯇꯧꯕ ꯀꯔꯤꯒꯤ ꯅꯀꯣꯛ ꯉꯥꯎꯕ ꯂꯨꯈꯥꯛꯁꯤ ꯅꯝꯁꯤꯟꯕꯒ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯦꯡꯉꯨꯁꯨ ꯆꯠꯂꯣ ꯅꯪ ꯅꯀꯣꯛ ꯉꯥꯎꯕꯒ ꯂꯥꯏ ꯏꯃꯥ ꯑꯩꯁꯦ ꯏꯁꯥꯁꯦ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯞꯅ ꯐꯦꯡꯂꯒꯦ ꯀꯩꯗꯧꯒꯦ ꯑꯩꯅ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯁꯤꯗ ꯑꯣ ꯅꯪ ꯅꯁꯥ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯅꯊꯤꯕꯣꯡ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛꯁꯦ ꯑꯁꯤ ꯍꯥꯟꯅ ꯐꯦꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯆꯥꯔ ꯊꯛꯑꯒ ꯂꯨꯈꯥꯛ ꯅꯝꯁꯤꯟꯅꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯀꯣꯛꯍꯦꯛ ꯐꯦꯡꯕꯤꯔꯨꯔꯣ ꯏꯁ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯃꯊꯤꯕꯣꯡ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯦꯡꯉꯨ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯁꯥꯏꯅꯦ ꯍꯣꯏ ꯏꯃꯥꯅ ꯐꯦꯡꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯃꯅꯤꯡꯀꯣꯝꯗꯅ ꯀꯩꯅꯣ ꯍꯦꯛ ꯂꯪꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯆꯕꯦꯡ ꯉꯥꯡꯉꯅ ꯁꯨꯝ ꯂꯩꯌꯦꯕ ꯏꯁꯥꯁꯤ ꯉꯝꯗꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯌꯥꯗꯦꯕ ꯌꯥꯝ ꯉꯝꯃꯔꯣꯏ ꯅꯪꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯗꯅ ꯇꯧꯔꯤꯗꯣ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔോ ꯍꯣ ꯑꯗꯨꯝꯅꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯉꯁꯤꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯑꯩꯅ ꯇꯧꯕ꯭ꯔꯥꯗꯣ ꯇꯧꯅꯨꯅꯦ ꯅꯪꯅ ꯉꯝꯃꯒ ꯇꯧꯅꯣꯕ ꯅꯪ ꯇꯧꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯩꯅ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯇꯧꯗꯕꯗ ꯏꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦꯕ ꯌꯦꯡꯒꯦꯔꯥꯕ ꯑꯩꯅ ꯀꯩꯗꯧ ꯉꯝꯒꯦꯗꯣ ꯅꯪ ꯌꯦꯡꯒꯦꯔꯣ ꯏꯁ ꯀꯩꯗꯧꯗꯣꯏꯕ ꯏꯃꯥꯅ ꯅꯠꯇꯦ ꯀꯩ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦꯕ ꯑꯩꯉꯣꯟꯗ ꯅꯁꯝꯗꯨ ꯐꯣꯏꯌꯦꯗꯅ ꯑꯗꯨꯗꯤ ꯑꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯍꯣ ꯉꯝꯒꯗ꯭ꯔോ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯕ ꯗꯤꯍꯦ ꯃꯇꯥꯗꯨꯒ ꯃꯁꯤ ꯃꯤꯁꯤ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯁꯝꯁꯤ ꯍꯦꯛꯇ ꯐꯣꯏ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯁꯝ ꯈꯣꯏꯔꯤ ꯇꯧꯕ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯑꯩꯅ ꯐꯣꯏꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯗꯨꯗꯒꯤ ꯃꯁꯝ ꯑꯗꯨ ꯍꯦꯛꯇ ꯐꯣꯏꯅꯔꯛꯏ ꯇꯣꯝꯆꯥ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒ
ꯃꯃꯧꯒꯒꯤ ꯈꯠꯅꯕꯗꯨꯗ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯥꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯨꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯑꯅꯤꯗꯨꯗ ꯍꯦꯛꯇ ꯀꯟꯊꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯣꯏꯗꯤ ꯀꯝꯗꯧꯏ ꯅꯣꯏꯗ ꯍꯥꯠꯂꯒꯦ ꯍꯩ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯑꯁ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯏꯃꯥ ꯑꯁ ꯀꯅꯥꯅꯣ ꯅꯪꯒꯜꯁꯤꯗ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯅꯒ ꯂꯩꯁꯤꯕꯣ ꯁꯣꯔꯒ ꯊꯤꯡꯉꯦ ꯑꯌꯣ ꯏꯃꯥ ꯃꯗꯨ ꯈꯪꯕ ꯅꯣꯏꯗꯤ ꯈꯠꯅ ꯈꯣꯠꯅ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ ꯉꯥꯎꯔꯕ꯭ꯔꯣ ꯆꯩꯁꯨꯗꯨꯅ ꯃꯤꯒꯤ ꯅꯪꯒꯜꯁꯤꯗ ꯍꯦꯛꯇ ꯀꯟꯅꯔꯛꯏꯁꯤꯕꯣ ꯅꯪꯒꯜꯒꯁꯤ ꯂꯣꯏ ꯇꯦꯛꯑꯦꯃꯤ ꯅꯪꯅ ꯈꯔ ꯌꯥꯝꯅ ꯀꯜꯂ ꯐꯗꯧꯅꯤ ꯅꯪꯅꯦ ꯃꯔꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯟꯊꯩ ꯏꯕꯦꯇꯣꯝꯕꯤ ꯃꯅꯝꯗꯨ ꯇꯦꯛꯊꯣꯛꯂꯒ ꯈꯥꯡꯉꯤ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯃꯤ ꯑꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯁꯣꯔ ꯊꯤꯡꯉꯦ ꯃꯧ ꯅꯪꯕꯨ ꯅꯌꯥꯗꯨ ꯀꯥꯔꯒ ꯌꯦꯡ ꯂꯩꯗꯨ ꯁꯔꯨꯛ ꯅꯄꯥꯁꯤ ꯈꯥꯝꯗꯣꯛꯑꯣꯅꯦ ꯑꯩ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯆꯩꯁꯨꯁꯤꯗ ꯁꯥꯟꯅꯒꯦ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯕꯅꯦꯕ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯍꯅꯨ ꯊꯪꯁꯤꯗ ꯑꯩꯕꯨ ꯐꯨꯔꯤꯕꯁꯤꯕꯣ ꯀꯔꯤ ꯉꯥꯎꯕ ꯅꯪ ꯑꯃꯨꯛꯀꯁꯨ ꯆꯩꯁꯨꯁꯤꯗ ꯀꯟꯅꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯅꯤ ꯀꯟꯕꯤꯔꯛꯑꯅꯨ ꯌꯥꯔꯅꯤ ꯑꯌꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯆꯥ ꯅꯃꯧꯕꯨ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯒꯤ ꯃꯍꯨꯠ ꯌꯧꯌꯥ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯨꯝ ꯈꯠꯅ ꯆꯩꯅꯗꯅ ꯀꯔꯝꯕ ꯅꯨꯄꯤꯗꯣ ꯅꯪ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝ ꯇꯥꯗꯕ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯒꯦ ꯅꯣꯏꯕꯨ ꯅꯃꯥꯏꯁꯤꯡꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯃꯇꯥꯡ ꯑꯗꯨꯗ ꯑꯆꯧꯕꯁꯨ ꯆꯪꯂꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯡ ꯑꯁꯤꯗꯤ ꯎꯟ ꯋꯥꯏꯕꯨꯛꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤꯁꯤꯕꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯃꯥꯒ ꯈꯠꯅꯔꯝꯗ꯭ꯔꯦꯗꯅ ꯍꯩ ꯑꯆꯧꯕ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇꯅꯦ ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨꯔꯥꯡꯉꯛꯈꯤꯅꯨ ꯏꯕꯨꯡ ꯇꯣꯝꯆꯥꯅ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯅꯅꯤꯅꯃꯨꯛ ꯈꯠꯅ ꯆꯩꯅꯔꯨ ꯃꯗꯨꯗ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯅꯣꯏ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯁꯥꯎꯅ ꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯗ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯔꯦꯗ ꯑꯌꯣ ꯇꯪꯒꯟꯒꯥꯁꯦ ꯂꯣꯏꯅ ꯇꯜꯂꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯊꯥꯏꯅꯒꯤ ꯃꯁꯤꯡꯁꯤ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏꯗ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯤꯇꯪ ꯂꯨꯝꯈꯠꯄꯤꯔꯛꯑꯣ ꯄꯥꯕꯒꯤ ꯆꯩꯁꯨꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯏꯃꯥꯒꯩꯒ ꯍꯤꯒꯥꯏꯒꯤ ꯃꯧꯋꯥ ꯏꯃꯥ ꯉꯁꯤꯗꯒꯤ ꯏꯃꯧꯗꯒ ꯉꯥꯡꯖꯔꯔꯣꯏꯍꯦ ꯍꯣꯏ ꯏꯃꯥ ꯂꯦꯡꯕꯒ ꯌꯥꯗ꯭ꯔꯦ ꯅꯥꯕꯅ ꯀꯔꯤꯅꯣ ꯑꯩꯁꯨ ꯏꯃꯥꯅ ꯉꯥꯡꯕꯗꯒ ꯃꯇꯨꯡ ꯃꯅꯥꯎ ꯆꯤꯡꯒ ꯈꯨꯝꯖꯔꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯦꯇꯣꯝꯕꯤ ꯇꯣꯝꯆꯥꯒꯤ ꯆꯩꯁꯨ ꯆꯥꯕꯗꯒꯤ ꯍꯅꯨꯊꯪꯗ ꯋꯥꯈꯜ ꯇꯥꯈꯤ ꯍꯥꯟꯅꯒꯨꯝ ꯃꯆꯥ ꯃꯃꯧꯕꯨ ꯆꯩ ꯉꯥꯡꯕ ꯇꯧꯈꯤꯗ꯭ꯔꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯏꯃꯨꯡꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤ